खुरुमजरी इमेज टीवी मीडियम ताबिरु सिंगबु मेंदेन नोंगाई थेमना तरामना ओक्सरी मसिम खिलि पाउ पिजरी कक्सिंग पुलिस स्टेशन की मनुंग सन्ना लैबा कक्सिंग पजेलेकाई अयांगबुंग परेंग लैबा थबक्तगी पोथारबा डॉक्टर नोंगाईथेम बीरचंद्र चाही 68 अपोक्प लैखिद्रबा याइमगी युंगी ग्राउंड फ्लोर दा हैंड ग्रेनेड अमा थमलमले थौदोक असिगी मतांगदा फंगबा पाउना हाय ngarang numidang wairam pung manga tarakpada masak khangdaba naha ani laklaga makoi ani gi manungda ama sanglaklaga bom adu yungi makha gari garage oina sulaiba mi ngai phom oina sulaiba mafam amagi tablet amagi mathakta thamlambani hairi bom aduna kanana kari gidamak thamlamlibano haiba adu chapsana khangba ngamdraba su sel gi demand ga mari leinaba yai hairi bom lei haibagi paw phangbaga kaksing police ki oc wangkhai mayum romina lusingba police ki kangbu amana laktuna yengsinkhre bom adu ngarang numidang pung 8:45 tabada bom expert laklaga asoi angam yaw andana lokhat khre hairi amaromda ngarang dr nongaithem birchandra giyumda bom thamlamba adu yaningdaba phongdoktuna ngasi leikai adugi miyamna dr birchandra giyumda wakat mifam sathakre wakat mifam adugi matangda dr nongaithem pramodini kaubi amana hai dr birchandra haiba miyoi asi ana layenggi lamda kaksing amadi manipur gi mafam kayada miyamgi thawal tawduna laklaba miyoi amani leita laira kayabu lemna ana layeng biduna miyoi kayagi punsi kanduna lakpada natana kaksing amadi manipur gi thawdok wathok kayada amadi saukhat thaurangi thabak kayada asoba mateng pangduna lakliba miyoi amasuni manipur zahi asigi me ahumdagi hauduna tangdu leitadaba yeknabana langol sankhragadra haina manipur gi tampaki mafam singda mipairingai gi chairak asida yumlokta bom langsinba natraga bom thamjinba si tobiganu mioi bani asoi angam aran awi kaya yaunarabasu amaga tathok tasin taunaduna ayayada yengnaraga punna wakhal taminana ba khona minasi hainasu phongdoknarakhi asida yamna siraba tangkam asida misam praja miyam maraka dimamada yumna tikik tanadana leiba dagi mi kungna taba mafam asida asigumba bom na thambiramdana aki akhang nangan haibasi amna laiba siba amani haina lomse ngarang numidang maksu akoi pung 10:30 taagi bawa leiba miyam simi painaraga kadi phukadolibano karamno haibasi amna aki akhang leiba tangdu leitadaba amaga hapsindirabasi matung manau amaga pagidamaba namati mafamda haide ngasigi wakat mifam aduda puba thangba ngamloidaba sen gi demand tobiganu miyamda aki akhang piba khudakta lepu aikhoi masen onsinnaba khudakta lepsi mirakta bom thamjinba yaningde hanjin sen gi demand toba lepiyu miyamda aki akhang piba khudakta lepu amasung puba thangba ngamdaba sel gi demand tobiganu haibane chingba wakat warol singsu thetki yamna nungaitaba thodok amada ngasi ayo anganbada thangmaiban kendra gi manung sanna thangmaiban polem leikai da leiba godown yawba ariba dukan ama maina tumna sakre dukan adu thangmaiban polem leikai da leiba pawnam yaima kauba mioi amagi ni hairi laibak thiba thodok adu ngasi ayo anganba pung 3:30 taba adwai da thokibani hojik phawbagi oiba mai adu matau karamna chaklakpano haiba khangba ngamdri mai sakpagi paw phangbaga manipur fire service ki team ama laktuna sakiba mai adu laksinaba honarabasu mai aduna dukan gi ayam basaru saktuna manghankhre hairi mai sakpa aduda dukan amadi godown da thamba yamlaba senpham gi polam kaya manghankhre amaromda ngasi gi mai sakpa aduda dukan aduga thangnana leiba yumnam asa amadi yumnam utrani ani gi yumda so wairaktuna yum ani asigi man sang kaya maina sakhibagi mathakta marup tawbagi thamba sel kaya su sakre hairi lamdam asida sin kuki narco terroristing na satharkliba lan asina maram oiraga mafam khangdana mangkiba miyoi singi mari makhong amadi masa maring numit 8 ni fawbagi manungda leingakna puthokta bataragadi miyamna makhoigi khongul liba chatkadauri ngarang imphal west ki lamsang kendra gi manung sanna leiriba assam akham leipak lampak ta jesi against the missing of maibam avinash and ningthaujam anthony na sinduna
People's Action Against the Abduction of Ningthaujam Anthony and Maivam Avinash by Kuki Narco Terrorist haiba hiramda miyamgi oina mifam ama pangthoktuna tongan-tonganba warep taruk laukibaga loinana akanba khongjang sangsilakadauri tha asigi haukiba tarik 5 dagi mari makhong khangdana leiriba Maivam Avinash amadi Ningthaujam Anthony anigi langla langjil puthoku haina JSC na leingakta taksinduna pung 13 gi public curfew sathara kharba phawbada leingaki maikaidagi karigumba wafam ama phawba phongdoraktaba maramna ngasigi mifam asi pangthokpani hairi loinana JSC na hairiba matam asi phawbada leingakdagi response laktaba taragadi isu asi miyamda sinargani haiba wafam thamkibasu leikhrabani pangthokkiba mifam aduda tongan-tonganba CSO student organization political party amadi imalu kayagi luchingbasinna saruk yaraduna thokliba wathok asigi matangda tongan-tonganba mot kayasu phongdoknaki mifam aduna hojik lamdam asida oiriba wathok asigi matangda amata oina warep taruk lauki JSC against the missing of Maivam Avinash and Ningthaujam Anthony gi convener Tongbram Deepak na warep sing adubu lauthokladuna hojik thokliba wathok asina maram oiraga hojik fawbada mangkhriba mioi singi asengba langla langjil khangnanaba national amadi international gi thakta ain gi oiba mateng court gi thongda lepna loba mangkhriba mafam khangdana leiriba mioi singi dama Sangstan punamaki apunba JSC ama semba loinana Manipur da leiriba student organization khudingmaka punna apunba khongjang ama athubada sangsin minaba haina lepnaki loinana athuba matamda hojik maitai singna thengnariba wathok lanthok asigi matangda aroiba waroisin ama puraknaba single agenda amada apunba khongjang ama leipak miyam punna sangsin minaba ngasi phawbada mioi kaya mafam khangdana mangkhriba thodok-sing asi handa Maivam Avinash amadi Ningthaujam Anthony anigi langla langjil khangdriba asina aroiba oinanaba miyam punamakna akanba khongjang sangsin minaduna hotnaminaba karigumba leiriba leingak asina ngasidagi numit 8 nigi manungda mafam khangdana mangkhriba mioi sing asigi mari makong puthokpa amadi masa sing phanghanba ngamdrabadi ngasigi mifam asida yauriba CSO students organization political party amadi imalup sing asi amata oina punsinduna mangkhriba mioi singi khongul liba chatpa amadi ngasigi mifam aduna Manipur da makhatana mihat mipun tamthiba Thodok kaya tholak tanaba Manipur da leiriba CSO sing Maira Loop sing political party sing amadi satragi sangstan sing punamak amata oina phaminaba amadi punsinduna thabak thauram sing tawminnaba haina warepnari haina mahakna makha takhi amadi ima lupi mioi sing punamakna amatu oina punsinduna mangkhriba mioi sing khongul liba chatpa haina su mot amatu oina yanare Taruk subu warep ngasigi mifamna Manipur da makhata na mihat mipun tamthiba thodok kayasi tholak tanaba Manipur da leiriba CSO sing Maira Loop sing political party sing satragi sangstan sing punamak amatu oina phaminnaba amadi punsillaga thabak tawminaba haiduna mot amatu oina lepnare Kumbi Kendragi Manung Sanba Wangu Higher Secondary School Relief Camp da sangjafam loduna leiriba inmate singda Kendra asigi MLA Sanasam Prem Chandra na makhoi gi awat apada kharada oirabasu mateng oina ba haiduna inmate amomamda lupa lising amomam sel gi tengbang pikre thokliba irang asina awawa taraba mioi singda leingak na matam gi oiba mateng pangduna lakpagi saruk ama oina ngasi MLA Prem Chandra Masamak na Wangu Higher Secondary School da hangliba mioi sani rom leiba relief camp asigi inmate amomam da lupa lising amomam adu khusinnaki Tengbang piba asiga mari leinana MLAS Prem Chandra na phongdokhibada me ahumdagi thokhiba kanglup ki irang asina awawa taraba mioi singda paliba lengak asina mateng pangduna lakli mahaki kendragi oina su relief camp singda leiriba inmate singda lupa lising amomam piri makhata na su pikhigani government asina tawriba thabak asi miyamgi yaifanabagi damaktani aikoi masel amaga hunnaba matam natte hanagum amata oina nungsi sanana leiba Manipur ama oina ba khona minasi haiki Hojik lamdam asida gi kendra gi di praman masing yamba aduga lawu shingu gi matam se koi hojik sir kan lawu lokpa matam wa tanda sida koi gramel china masigi awaba sigi mari lengana simbi sigi dama amadi imbet sing lejari ba mayam sigi ene yai phana ba mayam da government gi side gi koi lokpa sing amamam jen ba aduga loinana
tunggan ba tawrakadaba thabak sing ado aminaraga miyamda koi gyan tanbudani hauji fawbuda koi satharakliba koi thabak sing ase miyam gi damuktani government lasina tawriba thabak kudimak lamdam sige madi manipur gi praja gi mak yaifana bani koi hauji amana amada hunjanaduna amana amada sainaduna koi madugi matam nate koi hanagi manipur nuchi sanana lainaba manipur do lakna hona bada tungan ba community laiba amari tungan ba rajniti dol ta laiba koi achel sab manana koi wakal taminaraga koi apun ba amo sengat milidna mausagi manipur to koi anjalak no phone minasi habsi ma sanjai Tengbang fanglaba singi maraktagi nupi amana hai waraba matam asida MLA Prem Chandra na mayamgi awat apa yengsin biduna mateng pangbiba asigidamak thagatpa phongdoksari haiki Wabagai constituency gi MLA Dr. Usam Devian gi loina bisu oiribi Manipur University gi Mathematics Department gi head oiriba Dr. Okram Ratanawala da Wabagai constituency manung da khangba relief camp anina firol yauna tongan ba tengbang polam sing mateng pangkhre tengbang polam sing adu ngasi Ratanawala na masamak na Wabagai da leiba Wabagai Higher Secondary School amadi Kairaki Sanatombi High School da khangba relief camp ta laktuna pi khibani tengbang polam aduda sahi yamlaba ahal sing amadi nupi singi oina ingtham tha da sizinaba phanek Kampal Piki, Loinana Angang Singi Oina Tongan ba Sana Thaknabagi Polam Kaya Piki, Amadi Dr. Ratanawalagi, Maikai Dagi Lamdam Asida Thokliba Irang Asi Athuba Matamda Waroisil, Puraktuna Lamdam Asibu Mahosagi Punsida Puraknaba Amata Oina Hona Minasi Hainasu Apil Tauki. Langolgi Akoibada Ladiba ahangba lam singda jati manadaba atopa furuki mioi sing laksinduna leisinba yaroi mafam asigi mioi singna su lam leiba yonba tauba yaroi haina 91 Maitai Langol Coordinating Committee advisor Samom Drubana Fongdokre ngasi Manipur Press Club ta pangthokpa pawgi mifam amada mahangna makhata na hai Langolgi akoibada leiriba committee na hanadagi hauna Langolgi ahangba mafam singda sangsillaga leisinba amadi lam leiba yonba tauba asi thingduna lakpani masida kanagumba kharana manungda paw faunaraga leisinnaba leiba yonba taunaba honaramlabadi maduda tholokpa afafatagi daita adu masa masana pujagadabani haiki Sangsillaga lamsiga ahangba lamsiga leisinba nasinbase sigi thabakse kudukta lepiu amadi karibiba haiba jagasida leisinba kokpa taragadi amadi sangsilakpa taragi lam leiba yonba nasinba tauba taragadi masigi afafatta daitadu masa masana pujagadabani haina Naidon Mede Langol Coordinating Committee Maigiri Thamjari amadi mayamna hanadi yauna lautoktra leiriba jaga singsida Sangsial lakpinu amadi aikoi karimba haiba jaga lam leiba yonba chingba ithabak tobu matamda aikoi leiriba 91 Mede Langol Coordinating Committee amadi miyam organization leiriba singga paw ponga biu haiba si ngasi press media gi thongba 91 Mede Langol Coordinating Committee Maigiri Thamjari Malemgi apunba Maitai Lining Lupna Sinja Langjaduna Maitai Singbu Namduna Ramandi Dharmada Sari Wasak Lohanduna Sathan Kibadubu Sari Wasak Parai Hanbagi Thauram Ama Lakliba November Tang Tara Mari Hiyangai gi Nongma Panba Leipak Pokpa Korauda Lamlen Androgi Waktrong Haina Khangnaba Maitai Furupki Yum Donarakpa Mari Lainaba Maphamduda Pangthok Sagadauri Haiba Sari Wasak Parai Hanbagi Thauram Asibu Saru Yabinaba Ifurup cha singna ayuki pung 8 makhai fawagi manungda lakpinaba amadi saru yabinaba khanganjari haina malemgi apunba Maitai Lining Lupki serol amada hairakli Lakadauri Baningol Sakova asi pangthokpagi mahut maduda sangadaba senfam aduna relief camp da leiriba imung kayada oina mateng pangbiu haina Eastern Sporting Association ESA amadi Maira Paibi top awang lekai gi maikaidagi fongdorakli wafam asing asi moirangi tongan mafam singda hangba relief camp marida potlam kaya mateng pibaga mari leinana fongdokhibani Tengbang Khongsat Asiga Mari Leinana ESA gi advisor Dr. Thingbaijam Bimol hai me ahumdagi haurakpa irang asina mioi kaya gi punsi mangkhre
yung kaya tanggoi onkhre mioi kaya lanjen aduna relief camp kaya da ngasi fawa awaba khangduna lairi awaba kaya khangduna lairi ngai asida lakadoriba ningol sakhoba asi pangthokpagi mahutta maduda sangadaba senpam sing aduna relief camp sing da awaba khangduna leiriba mioi sing da darkar oiba polam sing kharada oiraba sumateng pangjabani club asina top awang leikai gi maira paibiga pullaga club asi akoibada leiba imung khudingdagi panglakpa angamba mateng sing aduna darkar oiba polam sing amadi ningthamthagi phirol sing mateng pangbani kwakta santhong mayai leikai da hangba relief camp singmaigi imma nganu leima sanglen da hangba relief camp thanga wangma high school relief camp amadi thanga singkha relief camp da punna inmet sahunga nipan da nongmada sangba polam sing gas cylinder stove tea maker inmet singi moja yauna angamba senpham kharasu inmet sing da pikhi inmet sing je nipan lei haiba inmet sing sida inmet sing sida koina leita lairagi awaba kaya makoina waram gadaba kolamba sing sidagi adu khari katawak mating pangba ngamba oinanaba mating pangba ngamnaba mogi dum dum khina awaba dum mating pangba dum khina tijar rum matanda mating harauna wana lobirei adu lona na koi migrant amnari ba agi sinau kalapki lei ba mayam sing su punai ko sang hem na bisam harau ki amna dobirei adu koina makoi gi makoi no thundaring ri haiba relief camp da lei ba migrant chen se mayam sing se makoi se atu umatam na makoi gi mafam langda makoi gi homda na ba gi damakta government amade kari nei na sing da koina apil tawsari matang sida ngasi nungthil gi pau pijaba loijare MSTV midiang tabiri basing bu amuka na khurumjare